अहानबदा मरोइबा पाउसिंग थमजरी कोकोमी अमदि लैंगाकी मरक्ता सानकी बवारी महियानबा ngamkhidre sangai festival boycott tobagi khongfam handok loidori Chandel district ke manung chanba Salonda leiba 38 suba Assam Rifles ki posta lalobu singna landakre Assam Rifles na park sina thibom gi thabak sathakre amasung Sangai Festival gi matam yaithokpiu haiduna Kokomi gi nupi khongjang loisingna North Ewa sida leiba Tourism Directorate ke office thomjinkhre Kurumjari Times of Manipur News yang beri besung buku matem jatang taram nukjari hojik miam da pau sentong pijari Kokomi amadi lenga ki marakta sanaki bawari mahiyan ngamkhidre sangai festival boycott tobagi khongfam handok loi haina Kokomi gi coordinator Sunil Karamna amuka su lauthokre leibak asigi hojik oiriba charangna ba amadi tangdu leita da bakya asigi waroisin ama purakna bigidamak ngasi lenga ki maikedi gi chief minister N Biren mahki cabinet minister sing amadi Kokomi gi makok thongba thongmi singa chief minister Bangloda wari sanakibani Wari sanaba loireba matung sanakiba wari adugi matangda paumi singda phongdokleduna Kokomi gi coordinator Sunil Karamna handak chief minister na lusingba delegate singna India gi home minister ga unakibaduda home minister masamangna naga santi gi wari asida Manipur gi interest sokodaba mata yaude miyamna mipaibiganu naga santi wari gi aroiba kujek pinadringaida concerned state singi stakeholders singi ayayada mod laukigani haibagi aset pathajaba phawba pirakle hajarabasu hairiba wafum asi Kokomi na thajaba ngamde Union Home Minister masamangna pirakliba thajaba adugi daita state lengakna lawfam thokpani sumnatagi kairoi haibanadi miyamgi wakal fathabang amloi haike Aikoi karigumba stakeholder natraga sesogi wafam si tagani hai taragadi karigumba akoi gi sesogi wafam se taroi debo eragadi akoi du madugi unarubai kanadi haibagi wafam jijo akoi chapchana koina thamjarami aduna hojik lairiba phibam masida aikoi government na thamiba makoi gi di akoi gi home minister na thamaiba wafam mayam jingdo yam thajaba laire maram aduna aikoi hojik Kokomi na changchaliba sima khongjang singse aikoi amtang lepira ganda adugi mathakta akoi tongan bai sumayam jingse amtang home minister ga aikoi da ju convince thajare tobodo yau hauriba sigumlaba civil society Kokomi gi miyoi singjiga unaraganda Maduda lakpa phol somtang punna yengminarakanda madugi outcome amasu amtang gi yengmina si haiba government ki thambirai Mahakna makha taraduna center na stakeholders sing kongduna khanakigani hainadi phongdoli adubu stakeholders singa khanagadauriba agenda adu hana mangjaunana Kokomi da thambigadabani karigumba praja miyam gi ihulgi wangmada center na thabak tawraklabadi Kokomi na kaidonungda wari sanaba sukya yauroi Hojik fawbagi oinadi lengaki maikadigi piriba thajaba kayasi Kokomi na sutha thajade charangaba sigi waroisin ama puraktri fawba Kokomi na sangsingani haina lauthokiba khongjang singi khongfam handok loi loinana agenda yaudana Kokomi na wari sanararoi haina phongdokhe Hojik poki oina minna uba adugumba thajaba yaba wafam amaka pau leitabana maram orkana hojik Manipur government na bibiriba assurance punamakse akoi thajaba adu loina Kokomi na Lauthokiba, Sangshangiba, Khongjang Punamakto, Ahongba, Karimta Laiti habse, Manipur Miam the Tamjari, Ado Lerna, Manipur Miam Punamanasu, Aikoi, Prema agreement Sida, Kari, or Payabagi, Habagi Wapum Singse, Elatona, Mikupna Home Singer Lemina, she habse, Manipur Miam Gimapamda, the Amukana Apple Tojari. Ngasi ayuk anganbada khulai matik sana paiba laloba lup amagi lanmi singna 38 suba Assam Rifles ke outpost landakre haina police tagi phangba paw mana hairi pawsina hai thodok ase Chandel district ke Chapi Karong subdivision ge manung chanba Salonda leiba 38 suba Assam Rifles ke post thokibani khulai matik sana paiba laloba singna maikai anedigi Assam Rifles ki post aduge B company gi charukta lethot bom yauna afaba makhal gi nomai sing season aduna landar ki bani hairi khudakta Assam Rifles ki maikai degi su searchlight na jingba kaptuna khudhan ki maikai ani makta chawrakna minute 15 rom khuthokna ki thodok aduda maikai ani makta aswapan yawbagi paw TOMTV na phangba ngamdre thodok adu thokraba matungda Assam Rifles ke ahenba kangbu thoraktuna thodok thokpham gi akoiba mapham singda park sena thiba humbagi thabak sathari hairi Amaromda ngasi ayuk pung 5 makhairom taba matamda Chandel district ke manung chana leiba Salonda khun mayada
leiba 38 suba Assam Rifles ke outpost da landa ki badu PLA amasung MNPF ke apun balan mi sanglup amana light machine gun grenade launcher season aduna landa ki bani landa basida Assam Rifles ki personnel kayamarum aso open angan ki bagolina KM da akayatoi thohan ke haina Revolutionary People's Front ke Assistant Publicity Secretary Bangkim Amadi Manipur Naga People's Front ke Assistant Publicity Secretary Thomas Newmai anina kunjek piduna thadorokpa cherol amana hairikli cherol asina makha tarakli badi MNPF amasung RPF anina chingmi tami anigi tana thanaba yadraba machin manau oibagi mari asau apik lair ina kunba saksu khaidaba miyam apunbagi ningtam lalo asida thajai Togumbasung India asi asoba democracy ni haiba military na panba asigumba democracy asida thajabangamde asumna lamdam asida loan na changduna laibagi mahutta law amagi makhada phongna amadi pangal thongna khundaba yanaba amasung lam khudum chanaba citizenship amendment bill CAB amuk thorakle CAB asi India gi mafam ataidadi makoigi phurup kannabani haina Laurabasu Aikogi Wesia Lamdam Asidadi Gaza Strip amasung West Bank ta Jewish Singna Kunda Sinba Asigumba Makalamage Kujin Tharangni Haina MPLF amasung RPF anina lawi harikli Lebak asigi oiriba tangdu laita daba maraksida sangai festival matam yaithokpiyo haiduna ngasi kokomegi nupi kongjangloy singna North Yosida leiba Tourism Directorate Office ta Thomjin Krai kongjangloy taritka Tourism Director unaduna wari sanaki adumapu warushin purakpadi ngamkhidre wari sanaki ba adugi matangda wari sanaba yaurubi kokomegi thomi maibam purnima sina paudam laduna sangai festival asi pangthokpa natraga matam yaithokpada Luribadi Sangai Festival asi international level da pangthokpana atopa lebak kya dagisu mioi kya lakadoribani pangthokadoriba thabak thoram sing hanadagi yathoktuna thamkhibana Tourism Directorate na hekta matam hongdok hongjin tawbangamde committee da wafamasi pukatuna khanage haina Tourism gi Director Ibholna Fongdor ke haina pangdok ke Peace Accord ke matang da khoi Manipur bazam yamna irang horibasi dai inteba moina manungda leba pose haidok taba Puthokta aduga losalaga sum thamba yanare hairaga adum puthokta ba laukthoni hasu laukthokta ba asidaida kari haina yauri bano haibagi khangdabagi matang sida neba khoigi prajamyam na irang hoisidi adu sigi se kari lege haibado home minister ga unarabadi hazana wari sarabadi maina khitang osu mana phongdoklak na khoi myam khampat tamina basu obeya haiba afamju thamai Bharat lenga ka santigi wari sanaduna warushin purkna bahona bada asopa thodang lawriba NSN IM ge lan mishingna Imphal Dimapur lambi paring de cheliba truck driver sing dege namduna tax loba amade driver sing phu saibagi thabak sathaba leptre tha sigi kundasu Dimapur dege Imphal tamna lakpa truck driver ama NSN IM ge lan mishingna khuzuma excise check gate manakta gari khamlaga lupa lising tara manga tax oina pinaba demand tawbaga loinena driver aduda ayawba lupa lising tara namduna mulhoraba matung tamthina phurga thadorokre Soklaba driver adu mau the treatment pibaga loinena mau police nasu case ama lokat kare haire nakalamaromda driver furakpa amadi selmo mulhobagi thong adubu the Public Action Committee PSC Naga Council Dimapur NCD na akan bamongda condemn torpaga loinena mari lenaba singnam iding changbio hairikli CAB gi wathok loidringai cherekta lebak asigi state pumbada NRC chanahangani haina Union Home Minister Amit Shah na ngarang Rajya Sabha da thamkiba wafam adu laibak thibine haina menpek na kan bamong da yaning da phongdorokle ngasi kwa kaithil da leiba AIMS ki mayai losing da pangthokiba paumi singa unaba amada menpek ki convener Yumnamsa Dilip Kumar na hai CAB gi wathok loidringai da NRC gi wafam pusilakpa si matang sade amadi yaning de karigumba NRC semgatpa tarbasu Manipur gi oinadi beser asi lising amaga chamapan yankhai mathoi oigadabani lebak asigi atopa state singa manaba yaroi hojik menpek na Manipur miyam ga loinena sangchiliba khongjang asi hena kansilagani lengak asina miyam gi khongjang bu namthana ba honariba asina kaidonungda warushin porpangam loi loinena awangnong pokta leiba state sing yauna akan mamong da makhal makha kya gi khongjang makhatana sangsinaba sem sare haikhi ai bo oina formal oina ngasi phawda government gi side gi menpek ga phamina si haiduna invite tawrokhiba leitri aduna maram oduna government ga khoi ga phamina dabani aduga karigumba matang matam sana phamina si hairaba aduga masi waroshin porokna bagi damakta masi khanane si hairagadi menpek ki maige dagi taramna wokani aikoina consolidation kano ma phase ama sangselak pasida asigi consolidation phase asida
mafum mafum kaya da naina mifam kaya pangthok kadoribasida mapung oina saruk yabiu masibu mapung phan biu aduga shebi asigi mayok tamatam chupada leminasi amsung India government gi yamna kanglum naiba thoksil asie masi maithi ba piminna si haiba apil asima miyam da tawjari Paugi mi phamadu da saruk yakiba Jelerang Union Assam Manipur Nagaland gi President Amu Kamina Menpek na lamdam masigi yellow mi singbu kanaba sangsilib khongjang asi lengak asina masak khangdabagum tauri Menpek na sangsilib khongjang asida lengak liva MLA humpugi saruk yauri bani ruling amasung opposition gi khenaba thamdana MLA punamakna CAB gi mayokta asetpa phirep ama lokham thoi haiki Citizenship Amendment Bill ase lakpa matamda suk udba tasu tadaba singda ayamba leiri ba makhai gi su tamda leiba adigi phajana lawai thawai da pau phajana khangdaba asisho future gi oina phajana udba kayamuk su leitaba natte miyam dugi muhutta asi khara akhangba mayam sina future se soigdori masi soigdori ba se khoi kandaba yade haina leader miyam ase main pack ki oina leiriba convener ko convener leiriba asigi miyam asina North East ki oina hojikti amato oina sagat khare laibak phaba amana mak akhoi si yamna unitedly asi citizenship amendment bill se chathabatardi North East asidi akhoi sidi pura future lai tere haibigi wakhalonda amato oina akhoi se lan sangminarbani government thokkiba circulation amagi matungina Miyamgi oiba iho democratic protest haibase constitutionally sanctioned toba adugumba democracy gi leibak tadi maruoina aikoida miyam na protest toba je part of the democratic system ni adubu democracy chali beleba amra democratically aikoina khongjang changchen matamda madura saruk yariba support oriba dukan sing nataga madura thonglon giba dukan sing da madura akoi any kind of punishment or penalty togani haidina hoji akoina paw ma phangliba se circulation ma torokliba se masi yam thuna lengak na handopiu natrabadi he na chawba tasengnamak miyam gi damta nom kathok iba miyam sing asida amuka hena victimize tawna bo honeraklabadi main pack na madu tumin lai thokloi haidina admaina thamjagi Paugi maraktan aten babre matang lominese Special discount to welcome the winter of 2019. 10% discount on labor charge, 5% discount on spare parts for Hyundai cars only. Benefits on purchase of 4 Michelin tires. Free alignment, free balancing, free nitrogen, free removing and refitting. 3 years warranty on all tires. For more details, please visit SM Motors, Airport Road, near Comprehensive Concept School, 795001. Contact number 9366508258. SS Enterprises ta Miyam Gidamak Laizare Makal Makakiagi Sound, Lights, Teas Amadi Ten House ki Polam Sing, Makal Kuding Maki Light Amadi Luhong Kongdong Bagi Polam Sing Gidamak, 10% discount Pizari. Pamarol Gidama contact Tobiu SS Enterprises Kiamgai Kurum Laikai near Youth Social Club. Contact number 8837218002. Break matungda mayam butaram noksari makata pau pizari Naga Santigi wari amadi CAB na maram oirega hojik lamda masigi oiriba tangdu leita da phiba masigi matangda center gi lusingba singda taksiluna ba Delhi da leriba CLP gi leader Okram Ibobina lusingba Congress gi MLA Tara Marina DMK gi lusingbasu oiriba MP Trisuri Sivaji ga unaduna memorandum ama pisin krai lusingba sigi makai de gisu angamba mateng pangane haibigi thajaba piraki hairi loinana hiram sigi matangda DMK su Congress ka chapmanana lepli haibu wafam sing thamlaki hairi tha sigi taratrekki nungthil pung mari makhairom taba matamda hangang police station gi manung chanba kairang maring lekai fauduna cheliva Imphal Turel da takibi angang nupi masa adu ngasi phawbada thiba khangdana leiri bi sunatagi sahi mariga tha 13 khakta ngairi bi angang nupi masa adu kurai larik yangbam lekai digi Tes Lakshmi Moirangthem apopa Doren Moirangthem kawi thokdok thokham dagi phangba pawgi matung inadi thiba khangdana leiri bi Tes Lakshmi numit aduda mahaki mama amadi mapana kairang maning lekai da leiba mama gi mapamda thanamlaga thabak chatkibani angang nupi masa adu lekai adu da leiminaba mahaka sahi lenga oiba angang nupa masa amaga loinena sanaba thokibadagi thiba khangkhidabani
mahangna sanaba chapminakiba angang nupa masa aduna tes Lakshmi Turel da takre haina phongdorokpadagi miyamna Imphal Turel gi tongan bomfamsingda thibagi thabak satharkibani ngasisu NDRF SDRF Manipur Police Fire Service amadi Popular United Club Kairangi Thomi Sing amasung laikai miyamna thibagi thabak sathari करी हाइगनी आइगदी सरकार के साइड की खरा कंजन बाहाइगद्रा कितंग सेक्शन ना थीनबगी फंगनबगी होनबसी कितंग मतिंग दे पामनी अखोइन बोइन होना बिजी मथक सिदगी अमुका मु मखा ताने अहेन ब फोर्स थादा बिरो न कोइनसु क्लब की साइड हाइगरे मखोइनसु थादा रकेन हाइ याम नुंगाइते सुगुम्बा अंगांग पिइबा मा नुइ मंगाने चुन गबजे नुंगाइते याम मसे मयाम पुन्ना थिमिनासी ना कोइ जि होप्तना थेरे अति कनागुमना कोइ लंबीदा करिगा तोरेन कुमदा अंगांगसिना तौरप खोपा लेरगदी मैलेनबा पुलिस स्टेशन दनि खंगदे एनी अमदा पाउ पिबिरो हाइना आई क्लब सिगी महु छिलगा पर्सनल मोइना मयामदा नुंगलुन हजरी थीबा हुमगी थबक असी लेप्तदना नुमित अमदा 13 to 14 hours नुंगांग अहिंग लेप्तदना थीरा ए हाइना पाउ अखोइन फंगलै अदुमकना लेबर थादरगा थीरगसु ngasi फाउ नुमित मंगानी सुरपा नुमित असिदा लाइखिदबा अंगांग असिगी हक्सांग असि फंगबा ngamdagi फिबमदा लैरे लैरेबा लाइकाइगी क्लब अदगा ममा मपाना हाइजनिंगबदी हक्सांग असि फंगनबगी करी तौगदगे हाइबसी मरी लेनबा डिपार्टमेंट सरकारना लोइनना करी तौगदगे हाइबगी मशीन्स ओइरो अदगा एनी डिजिटल साइंटिफिक इक्विपमेंट्स क्या एंगेज तौरगा थीबिबा अदगा फंगबा ngamnagadi क्या मुक नुंगाइगनी हराउबा क्या मोइगी याम नुंगाइगनी हाइबे वखलोन क्या सु फोंदोक्सरे पाउदम जरिबा सपम हेनरीगा लोइनना ब्लेसिंग यांग माइ टॉम टीवी न्यूज़ कायरंग मनिंग लाइकाय Saliva thasigi tara nipan amadi tara mapan gelona ba hingda Thobal Police Station gi manung chanba Thobal Laisang Them wang matabda leiba Laisang Them ongbi okram ningol bidyarani na thori yanduna siramba thodokka mari lenena Messi adu singaningai oi mara leiba mioi sing sab jabat cherak piu haina ngasi nungtil Thobal mayang Imphal MI Road fogduna chaliba Thobal ningombam Lakshmi Bazar da lambi thingduna khongjang sangsilure khongjang aduda sarugya kiba miyamna mara leiba mioi dandi phanggadabani haiba kholaw kya lauki Laikhidravi Bidyarani gi Mapuraiba mingna Sanayama Atopaming Temba Kawi Hairi Nupi Edu gi Mapamna Thobal Ningomam Dagini Mapuraiba Sanayama Police ta Changjaratuna Court ta Puthokre Amadi Numit Tare Nigi Police Custody Remand Loktakrabani Ngasi MI Road ta Darna Famjinduna Amadi Lambi Thingjinduna Khongjang Sangsin Kibadu da Sarugya Kibi Nupi Amana Phongdorokpada Bidyarani gi Misi asi Yamna Chingnaningai oi Mapuraiba Sanayama Police ta Changjakrabani Adubu Masagi Mayumgi Kada Thori Yanduna Siribi Bidyaranibu yumgi mapanda hoba nasik pambi amada thori yalambani haina mediagi thongda phongdorokpa asi aranbani misi asi ningthina thinbiduna mara leiba mioi sabsaba phangpham thokpa dandi phanganbiu haiki laikhidrabigi imung manunggi maikaidagisu thongdok adugi matangda penda wafam gayasu phongdorakhi Chiba misi dudadi imung da chibani magi misi je aduga mapanda chibani habaje sijimde aranba misi ni aduna mari yamna chingnaningai oire magi siriba misi je akoidi achum ma masa matanda society tora si habaje akoidi thajaba ngamdre aduduna siriba misi je matangda mari leinaba authority singna thigatpiraga marik chumna thigatpiraga athuba matamda thigatpiraga magi langla langjin puthokpiu habaje haijari Amarom da misi asiga mari lenen na sem ki bazze sina thadorok pacherola mana lakliba thasigi kunhomdoi da club organization CSO kya sarugya aduna ningombam sana kaithel da miyam gi khanane na ba miphamama pangthokani hairi thori yalaga sirabadi karigi nupi mayum da pau piramdana tumina lautharam libano amadi police na ngaklam libano doctor na hospital da sina purak le haiba miyai amabu mapam gi mi ama fawbo yaudana hatu na Jenims ki mokta puriba karigino karigi mapuroi ba Laisang Them sanayama imung manung yauna laktribano amadi lot kribano haiba wafam sing thanlokki Imphal More lambi paringe loksauk da leiriba ubaki thongi fibam matam sangna fibam phatana leiraknabasu lenga ki maikaidage hanna yengbidana leirakpadage lambi paring asida cheliba gari driver amadi passenger sing da kudong tiba tholakpa yabagi fibam da leirakpadage ngarang ahing chupa More drivers union na thong semjin sajanbagi thabak sathakre union gi thongmi singna ngarang numidang pung 6 tage hongduna loksauk thongi fibam phatraba ubak sing lauthoklaba matung anoba ubak sing sinbagi thabak ngasi ayuk pung 6 taba matamda mai pakna loisinki Hiram aduga mari lenena union gi wangang loi boipu baitena paumi singda phongtok laduna ngarang numidang dage ngasi ayuk fawba union asina lambi asida cheliba gari sing satpidana ba appeal tawkibani adubu ngasi ayuk thongi thabak suba loirabanina mahusagum sathok sasin yaragane haike biramba
tang matung in 26 pm to 21 am fawada thongji phajana ahoina manage tawge hairam madu ngasi di pangthoe aduna mi mayam je nungaina chatpiba yarani haibagi phongdokpa tawjari Lakadoriba Manipur Sangai Festival gi mangwinena Manipur Police ki kangbuna laukalakpa section tharong gi sarok amoina ngasi tuan bomfam singda thibo humbi gi thabak sathakre ngasi ayuk Imphal East District Police Commando gi kangbuna Mahabali Kabui khul gi akoibada leiba yum chani yang khairom changchangduna thibo humbi gi thabak sathaki adumapu mipha mipun amata yaukhiba leite Imphal West District Police Commando gi kangbuna su Polo Ground Morning Alu Galida operation sathaki Maduda Jingna Bemyoy ama fagatke tungda pauna kaithel gi mafom khara dasu makhatana operation sathaki adumoinamag mipha mipundi yaukhiba leite Nakalamaromda Bisnupur District Police Commando Kumbi Police amadi Nupi Police yauna ngasi ayuk Kaibul Thana Laikai Mathak Mayum Laikai amadi Bamo Laikai gi akoiba mafam sing dasu paksana operation sathakre Operation aduda Pripak amadi UNLF ki bail out leiba ani yauna punna miyoi taruk fagatlaga makhata ba wahang pahong sathanabgi damag Kaibul Police Station na kusina kre hairi Serak asida ngarang nungtil pung ani makhairom taba matamda Imphal East District Police Commando amadi kuntaruk suba Assam Rifles ya pun bakangbuna Thambalnu Market manaktage UNLF ki lanme ma fare hairi Farvalan mi adugi maming Naurem Robindro atopaming Nausa Robert Sahi Kuntrani Toy apokpa kalakawi Yaripok top singthadagine hairi Mahapu asam bawahang pahong sathabada kumza lisingani manga lisingani tarukta lup adugi rajen kaubami amagi kuthangda lup asida yawbani haiba khangbangam le Mahak Andro Police Station na kusina kre hairi NSN IM amadi Bharat Lengak anige Naga Santi warigi warushin porpa matamda Manipur gi apun bagi saktam amadi ngamkhai kaihan be yaroi haina takseleduna ngasi Palel Bazarda Makedom gi Maira Paibisingna section wakan mifam sathakrai khongjang adu da saruk yakhibi ima singna koko mine sangsiliba khongjangda matam pumbagi oina sagotkani Manipur Lengakna atuba matam gi manungda akhanaba assembly gi mifam kongduna apun bagi saktam amadi ngamkhai kaihan danaba warep lawgadabani haike All Loktak Lake Fishermen's Union ala fumna sinduna World Fisheries Day lisingni tara mapan thorom pangthok pagaloina Nifan Suba Commemoration Day of Manipur Loktak Fumsang Arson thorom ngasi Langol Savi Sampu Khangpok Floating Village Loktak ta pangthokre thorom aduda ala fumgi Secretary O Rajen Indigenous Prospective IP gi Executive Director Ramananda Wangkhairakpam na marui bamyo sing oine sarugya ke thorom aduda wanganaduna ala fumgi Secretary O Rajena Loktak Development Authority na Manipur Police Personnel sing yauna Loktak Pata Paripuri dagi lereklaba ngami singi traditional and customary identity mangan kiba phumsang satret ka humadratret mai tha kiba thodok asi kaufadraba puari gi saruk amani maramasina World Fisheries Day thorom pangthok pagaloina Sampu Khangpok Floating Village ki phumsang sing mai tha kiba nipan suba ningsing thorom asisu pangthokpani haike Tharomgi saruk amoina Sampu Khangpok Floating Village ta leiba ngami singsu saruk yaduna Loktak Development Authority na Manipur Police Personnel sing yauna Loktak Pata Paripuri dagi lereklaba ngami singi traditional and customary identity mangan kiba phumsang satret ka humudratret mai tha kiba thokdokpu ningsingduna minute ani 2 minute leike Akang ay singnasu mangsilakliba Loktak Pat ki saktam amadi mafam sida saktariba lamgi usek sing kanaba wa kaya ngang bagaloina ngami singnasu lakliba December amadagi LED bulb sing season aduna Loktak Pat nga fa ba yararoi haina apun bawarep oina laukthokhi paugi maraktan aten babre amatang logjari Mapa naidaba mahusagi hakchangda Aruba higok machu Jingnungi sana lokum samthokli dekhathali Inaw nuktokhali khongsat sida Punsina mapung faragli Kaurangba kudingma kokli Mahausa nangi haksangi thawai oiriba ising
Yang ware. Soktabana loiri. Wabdu koknaba rebalance. Soktabadu koknaba rebalance. Rebalance na haksangi salt amadi electrolyte singi awatpa mekhatuna adongi haksangbu tagat tikna thambang amali. Rebalance habadi electrolytes amadi energy. Break matungda makata pa pamu pizere. Dana Manjuri University ki makata laiba BA BSc BCom gi ahanba masung ahum suba semester gi parikha yaitho haina masing yamlaba mahiroi kyana University asigi registrar gi ka yauna college asigi A block solon sintuna khongjang changchen krai khongjang adu yakiba DM College of Arts ki General Secretary Motang Maringna semester amaga tha taruk fana kanadana parikha pangthona ba honarpa si laibak thibani masigi matangda hojik pangthona ba honarliba parikha sing asi yaithok pinabagidamak mari lena ba kya da hajarabasu ngasi fawba thabak oina paikhalakpa leitri University asigi registrar ga unaduna wari sanaruba matamda registrar na mahiroi singda taba nungaitaba akanba wafung kya phongdorpadage ngasigi khongjang asi sangsinbani registrar gi kada mahiroi singa unaba matamda tabada nungaitaba wahi wata kya sejanaduna sangsilima khongjang asibu taraina loba manba mong ulakhiba adu yaningde University asigi makhada leiriba BA BSc BCom gi ahanba amasung ahum suba semester da tamliba mahiroi singi yenglaga athubada miyeng changbiyo haina mari lenaba singi puning singsilakli लाइबा अखोई फर्स्ट सेमिस्टर अमदी थर्ड सेमिस्टर DM यूनिवर्सिटी मखादा लैरिबा छात्र महिरोई कयागी पुंसी असि कनबियु हाइना अखोइना अप्रोच तौजबनी कनबा हाइ खुंदा कया सिजिनरगा अखोइबु तुहत्पीबगी मोंग तौबसी तसिंगना नुंगाइजदे अदुना डिक्टे मसानाजु अखोइगी डिक्टेटरशिप ने हाइना हाइजबा अदुगुंबा वारोल कयाजु पनबी अखोइदा तसिंगना वरी सनबा मतमदा अदुना अखोइगी लाइबा एग्जामसी अखोइ स्टूडेंट यूनियन अमदी DM यूनिवर्सिटी दा लैरिबा अखोइगी सेक्रेटरी खुदिंगमकना ngasiदगी हौना अखोइगी A block लैरिबा अखोइगी DM यूनिवर्सिटी असि रजिस्टर यावना अमदी कंट्रोलर यावना अखोइ सिस तौजरे अमदी सोलोन सिनजरे हाइबसी थमजगे Yumgi mapu faraga yumadubu thugaiba lakliba miyambuna faba ngamkidaba lengaki wakalon karino haiba khangle MMWO da kihan khangalabasu maitei pangal gi leiriba organization singna kokomina sangsiliba khongjang khudingda hanba leitana saru yagani haina Manipur Muslim Welfare Organization MMWO gi president Abdullah Fathana ngasi hata daliba organization asigi office da pangthokiba pawgi mifam da phongdokrai ngasi Chief Judicial Magistrate Imphal East Court na puthoklaba matung bel da thadorlaba Abdullah Pathana pawmi singda hai asigumba kihan khanghanbage thong asi thoklabasu maitai pangal isil inau sing pungning hanthabigano imalebak kidamak apunbagi saktam ngaktuna thamnabagi thodang asi aikhoigi soifadraba ithawni numit khara mahaku police custody da pharga thamningai matamda miyamna lobikhiba thodang adugidamakta MMWO gi maikaidagi thagatpa phongdokchari haiki Gihan kangal laga panajam nakan dagi adum laba gunda khara thajal la akanda haidi MMWO bunam thaba amasung MMWO saminaba organization bu gihan kangan ba MMWO na laiba ki damak kunai gi damak apun manipuri apun bagi shaktang gi damak amasung mito miraja mayang kha ke pass tor ka thajal lagna bu hotna riba masigi mayo ka changchali ba khongjang singda hangado bu leite haiba siam tanga thamjaga masigum ba thabuk thong singa se tawrom liba gunda sing masana masabu emukok ni haijaba masana masaba amso fraction lamagi group sing ni haijaba mioi sing aduna masi dasoi ko appeal tawjari wakhal tabiro makhoi kana sunate khoi silnau sing ni mitop nate wakhal tabiro kaigum wakhal tarak pataragadi MMWO amadi MMWO sabin nabi loop sing amasu maitai pangan miam amasu manipur miam na ngakpi gani haibo phamse masi amtam media ge thongda thamjage Manipur University ge BC oiramba AP Pandey gi matam lising aniga tarani pange March tara truktage kun fawba pangthokiba chamaga manga raksuba Indian Science Congress ge tuan bahiram singda seasonakiba senpham gi matangda thakiba RTI gi hearing ase DC Imphal East ke NIC conferencing studio district center porompata pangthokre Central Information Commission ge Information Commissioner Vanaja N Sarna MU gi Maikedige Central Public Information Officer CPIO T Santikumar Yauna pangthokiba hearing aduda RTI activist Kambam Saitya lisingani tarani pange March kunhomdoida MU gi CPIO da hangkiba apunba wahang tarani thoigi manungda sunatangi wahang anigi paukhum MU gi Maikedige pirake RTI thakiba sahi ama makhai gi matung ngarang khak pirakiba paukhum aduda catering gi oina lupa lakh manga lising taret ka Chani kuntra mathoi aduga lodging accommodation gi oina lupa lakh yankhoyumdoi lising humudra taret ka jamapan nifu manga changki haina palle pangthokiba Science Congress aduge seasonakiba apunba senpham lupa crore kun manga gi manungda pakumani asigi apunba senpham ase lupa lakh yankhai nipan lising marifu manga ga chamaga humudra taruk khaktani
Pakum Maduda Pendrava RTI activist Kampam Saitezina Lemhori Bawahang Taraki Pakum Atubada Pina Batakshin K. Madugi Matungina, Commissioner, MU Gi Maikaida Karambamatam da Lemhori Bawahang Singi, Pakum Pibangam Gane Haina Hanki, Loinena, MU Gi CPIO na Pakum Singadu, Chaliba Sahi Sugi December Tafawi Manunda Pizage Hibage, Tazaba PK. Silchar Ranagar Tukogi Yamna Sing Lemba Thoram Amada Lamyan Be Irabona Kasarda Toramba Tabak Thoram Singi Matangda Kanane Bagi Thoram Ama Pangthokre Toramaduda Zananeta Hizam Irabot Samrid Raksa Committee Ki President Okram Churamanina Thormapu Oiki Silchar Gituan Tuanba Social Worker Intellectual Amadi Irabot Pu Nungshiza Bamio Kiana Chamlaba Thoramasida Wanganki Toramaduda Saruyakiba Sahitya Academy Awardee Dr. Arambam Memsobina Lamdamasigi Yum Kudingda Hizam Irabot Ki Mamita Duna Leiri Irabot na Kungul Taramba Maruiba Mapam Singi Manungda Ramnagar Tukosu Amani Lamyan ba Sigi Punsiwari Nenaba Matamda Ramnagar Tuko Yaudaba Yadraba Mapam Amani Haina Fanki National Health Mission Gi Makada District Health Society Jiribam Sindunangase Jiribam Dalaiba PWD Guest Householder Nomagyoiba District Level Healthy Mother and Baby Show Competition Pangthokre Toramadugi Matangda Jiribam Gi DC Mayang Lambam Rajkumarna District Health Society Nangasi Siliba Competition Asi Angang Amaga Lamzel Tanhan Banate Angang Amana Magi Unique Oiva Lambida Chatpa Matamda Kari Section Tarang Logudage Haibadu Yengbani Amadi Mama Amana Masa Amabu Karamba Mongda Yengshin Pibage Haibadu Yengbani Haiki Ngasigi Competition Natuge Tha Tarukta Taramato Fauki Kangluki Oina NG Lingjel Toibi Apopa NG Bizit N Lantoibi Apopa N Dizendra Amadi Sanatoi Apopa Heights Manglemna Ahanba Anisubamadi Subata Tha Tarani Toidagi Kunmari Fauki Kangluki Oina TH Tohen Apopa TH Bobendro Raz Apopa Yugiras Amadi Rajasori Apopa Radeshyamna Mathangshina Ahanba Anisuba Amadi Ahum Subataki Amadi Tha Chahi Anidagi Ahum Fauki Kanglutana Yaifava Apopa Binoy PH Lamyanba Apopa PH Rajesh Singh Amadi NG Rebika Apopa NG Nauksana Ahanba Anisuba Amadi Ahum Subataki Saliva Tha Sigi Taramapanda Taranisu Suba Assam Rifles Personnel Singna Sek Toba Matamda Nupi Oibigi Masa Soktuna Sek Tawi Haina Assam Rifles Personnel Singda Maral Sikibadu Bab Tanadabadagi Tokibani Namit Aduda Nupi Aduda Check Tokibadu Nupi Personnel Ni Haina Hill Tribal Council Morigi Cherolamana Hairi Cherolasina Makatana Hai Hiramasigi Matangda Tha Sigi Kunda Kudeng Tabigi Osi Yauna Taranitu Suba Assam Rifles Personnel Singna Unaduna Warisanaki Maduda Jury Singna Lepki Warepta Amatoina Yasinaba Puraki Loinena Kuki Nat Chadabigi Matungina Lana Assam Rifles Personnel Singi Matakta Prasar Tokiba Dugidamak Fine Yauna Sakong Yauna Nakal Animaki Marakta Yanaki Amadi More Police Station da Tangatkiba Complaint Adusu Kaklehairi Manipur State Legal Services Authority Imphal Gi Sponsorship Makada District Legal Services Authority Thawal Sinduna Nongmagi Oiva Legal Literacy Program Anga Loinena Quiz Competition Amangasi Martin Grammar School Kaksing da Pangthokre Toramaduda Family Court Thawal Gi Judge Salam Imosana Athoiba Mithunglen Martin Grammar School Kaksing Gi Headmaster Moirangthem Maniharna Thoramapu Loinena District Legal Services Authority Thawal Gi Secretary Asem Taruna Kumarina Akanaba Mithunglen Oina Sarugyake Toramaduda Advocate Nomaintem Madhusandrana Nalsa Child Friendly Legal Services to Children and Their Protection Scheme Lishingani Taramapan and Childline 1098 Ki Matangda Amasung Advocate Mohammed Zakir Husena Solid Waste Management Rules Lishingani Taratruki Matangda Resource Person Sing Oina Wangaladuna Mahiro Singamadi Oza Sing the Wakal Tahan Ki Loinena Mahiro Sing Oiba Quiz Competition Amasu Pangtokuna Makong Matang Ta Krabasingda Manapi Duna Pungning Tawat Ki Paugi Maraktan Eten Babre Matangalong Minese Iramdam da fangba polam singna iramdam asimakta da sajaba kangla gi polam sing fangbiragani luhong panthana lakpada miyam gi damak leizare leima kabo loinana luhong bagi yakhanaba discount su izari akupa marol gi damak contact obiu 8131877217 natraga 9612056941 Kangla kabok chabiyu yamna hawgani kangla leima kabo Break Matung Damayam Bataram Mokshari Amadi Makatapa Popizari.
Department of Education as Government of Manipur ke senthang makhada Indian Red Cross Society na sinduna School Safety and Security Measures haiba team da training cum orientation program amang ase Jiribam ge Lalpani Government High School da pangthokre. Training adu da saruk yakiba NDWRT trainer First Aid trainer Oinam Ratan Singna Education Director Kiran Kumarna Manipur ge Oina School Chamada School Safety and Security Measures ke matang da program sing pangthoknaba khangalakpagi matungina program ase pangthokpani. Disaster talk tringai mamang da kari section tharang lokhat pa yaba ge amadi disaster talk laba matung da lokhat pa yaba first aid amadi technique sing adu ngasi takpi tambi bani haike School safety and security measures ki matang da koina before disaster talk tringai mamang da koina kari preparedness to yage kari preparation to yage amasu disaster talk su koina ngasagi mi casualties mayam tholakpa matam da aso open awana tarakpa matam da kari mateng pangbi yage adugumagi first aid sing do adugi technique sing ne koina ngasi taksari Research Forum Manipur Reform ge tarahum doirak suba sahi ge kumon thorum konung mamang da leba lamyan basang da pangthokre Manipur State Minority Commission ke chairperson Anwar Hussain Reform ge president Mangsa Tabam Lokendra social activist Filshan Y Lunghar amadi Mutwa Museum ge director Mutwa Bahadur na athoiba mithunglen sing oina saruk yaduna pangthokiba thorum maduda forum asigi president Mangsa Tabam Lokendra na Manipur gi mangsilaliba nat amadi culture ase yokana bagi pandam da forum ase lingkhat kibani forum asina matam kya gi mamang dage Manipur gi lejarak inat amadi lining lichet kya yokatuna lakli haiki mana makha taraduna Manipur da tanatana mapanlam da fauba chatuna Manipur gi puari ga sagunaramba kya thijin bagi thabak paikhat khre forum asina sangchilakliba inat kan bagi khongjang asida miyam na mapung phana mateng pangbiragadi hena mai pak pangamgani haiki adubu laibok thibadi mafam duda aeroplane gi tabagi radar kari kara hapchal lakduna akhogi siman tai di ta tasalakpa haibadi akhogi historical we pose mang bagi film irak lakpa aduna masi kalo wa haibasi su yamna mathok tai masida mari lene bo authority sina maskom da khitang toragadi masi historical site se kan ma haibasi akhogi pamjabani aduga leipak myang su masina yamna kanabu bagini The Kuki Women Union and Human Rights Moregi Silver Jubilee ki thoram ngase Hill Tribal Council ki campus phang thokre thormaduda Kuki Women Union and Human Rights ki hana president oiramba hojina ADC Sandel ki member oiriba Mistress Jinaiva Hokip amadi HTC ki president Joseph Ginkhosai Lungdimna chief guest amadi president oike chief guest na Silver Jubilee ki ningsing yumbi ki maikum su hangdokhe thormaduga mari lenena Jinaiva Hokipna Kumza lising mga chamapan marifutara da thokiba kangluki irangi matung kumza lising mga chamapan marifutara mari dage Kuki Women Union and Human Rights more lingkat kibani union asina ngasi fawda Kuki nupi singi hak kanaba amadi leibak ki thabak kya da asawa thodang lori haike pan anita in kalumidin sangkat zakko somko leni kumapat tunitan gay Hilsu let na kitong let hilki bol hotsu kagerin hile kalungan halin punzong kalungan maabain 2004 apat 2017 tanso president satu ahin ahin 2004 masanga 94 tan azong so panmun lin kana tu lo banga so athu hi atina ta hela kehin na hepene kizong le kizolo ti ahin KSO More Block ki president Tintang Haukip More Youth Club ki president Hauza Lala More Passer Fellowship ki chairman Reverend Ngamhau Tautang Kuki Sip Association More Block ki chairman SIS Zamkolen Matene special guest oina saruya ke Sobiner ama haunabi matungina fongba amadi nat ki oiba jagoi isai pangthokpana thorom madugi mapungoi ba saktam oike BJP ki lusingba hanagi minister Salam Ibohol na laikidabada awaba phongdokpagi mifama mangase BJP thanga mandal na sinduna kairen phabida pangthokre thorom maduda thanga kendra ge MLA su oriba PDA gi chairman T Robindro amadi mandal gi lusingbi amasung thongmi sing na saru yakhe laikidrabagi thawai na mapugi mafamda ingna chikna lairunaba miyamna minute ani tumina leptuna thonei khe thorom maduda saru yakhiba MLA T Robindro na laikidraba Salam Ibohol na hinglingai matamda kendra sidanatana leibak asigi yaipa thorang kaya paikhalami haiba yauna wafum kaya phongdokhe leiba pajamyam sigi chakhat napa thang leiba pajamyam kandu masengan sing sana leine mari kan bune aduga maliyam se tang leiba apne sanga haiba
kaibunas party labor sasisu mabu ngati na ba mabu pergi gambar malam sini kita mana akan mana ada masuk ke tangga betul sama kan ini ada mai mata anda kena sintam si dua benda naik ada mai kita bersih hang ke di new nama wena ai mai ke di awak buku cakap dana mai imun manu Junet Jaka Foundation gi makhada laiba Junet Coaching Center gi Managing Committee na sinduna mamang thagi kunda phangthokiba class 9 amadi 10 gi ahan best level mathematics competition da makong mathang takraba singda manayan thokpa amadi khul ahum gi ahloirba ahal singda khudol tambagi thoram amangasi khela khong mayai lekai da laiba coaching center asigi campus ta phangthokrai thoram maduda Junet Jaka Foundation gi director Muhammad Nasimuddin mayang Imphal Army Camp gi captain Om Prakash Marina English High School gi founder Muhammad Abdul Latif Composite Center of Learning ki founder Muhammad Abdul Qadir, Al Iden English School ki founder Dr. Salahuddin Amadi, social worker Mufti Salatur Rahmana Athoy Beling Piripasing oina sarugya ke. International sports ki event sing da sarugyanab ki damak pangthokpa sanaroi sing ki trial selection niyam sumna transparent oina pangthoi haina Union Sports Minister Kiren Rijiju na haikre wafam asi hojik chathariba Lok Sabha ki ningtham mifam ki question hour da haikibani मान मखा तारुदुना सेलेक्शन की थबक असि ट्रांसपेरेंट ओइना पांगथोई करिगुंबा नियम की वांगमदा स्पोर्ट्स फेडरेशन थबक तौरबदी मधु मथक्ता लेंगाक्ता थबक लौखटकनी हाइना अकन वाफम थमकिबसु लेखरबनी अमरोमदा सानारोई सिंगी ट्रेनिंग दगे हौदुना सतोक ससिन तौबदा संगदब सेनफमसु लेंगांगना पुथोकली हाइखे लेंगाकी फन लाना सिजिनबगी वाथोक मरी लेनेना अरुणाचल प्रदेश के लोअर Subansiri district age former bank manager ama police na fagat pangam lehaina Itanagar police na phongdokre Arunachal Pradesh police ke special investigation cell amana trans Arunachal highway sembage lamgi compensation ge senfam lana sejina khibgi matang da thejinduna lakhibani SIC na faraba former bank manager adugi mamingna Tagetania kawi Assam ge Jorhat tagine mahak hoki vale papopa numita phakibani loinena local court amana numit tare ni police custody remand pikre hari Housing asin nungtil da phone kiba Manipuri pause sing asi gimaruga pausing puni minise Kanglei Paki Maira AR ge outpost da lethot bomb kapsinduna landa khre bombing operation da laloba yarom bamyai ani yauna myoi taruk lokhat khre NSN IMG kader singna gari driver tamthina purga lupa lising tarasum mulhore Sangai festival pangthokpa yaroi haiduna tourism department da ima singna thomjin khre More driver union na Loksok Thong Semjin Kre Kangla Pau Sangai festival soidana pangthokani miyam na sarug yabiu koko min atingba pirakpa matam khara thengman khre ibohol Arunachal Sarkar na miyam galoinena kep ki mayokta aroiba warep lau khre Chief Minister warep submit tawrunaba Delhi pang khre kep ki mayokta akanba khongjang changsin gani AMS Pandam court na mara laiti haibadage Abdullah Pathan thadorok khre Paukse da kai saba kharana ki helabasu leiba ki issue singda MMWO na hangadaba leite Abdullah India gi puari da ahan boina sahi kun mathoi khakta ngairiba nupa macha amana Rajasthan ge just oire khwaidagi sahi noba just oiduna history sem khre Manava October da ILP leiba state ta capture na roi lauthokrabani Manipur Assembly na pass tokiba bill di ayaba pidre ILP sanariba awang mungpo ki state ahumda capture na roi MU pandegi bhut amuk halagle function na Manipur da silaga Faridabad ki farm amada lupa lakh yankai mari rom sanction tauram le Aroi bada maruba pom kana fongbigani Kokomi amadi lengak ki marka sanaki bawari mahiyan ngam kidrai sangai festival boycott tobi confirm handok lei dauri Sandel district ki manung chanba salon da leba taramapan suba Assam Rifles ki posta laloba sing landa krai Assam Rifles na pak sana ti bum ki thasa krai amasung sangai festival ki matam yai thopi haidana kokomi gi nupi khongjang loi sing North East da leba tourism directorate office da thomjin krai
ngasi guna di matang sida Manipuri Pau lejare Times of Manipuri gi Manipuri Pau yang berbesing bawa mukana kurum jare.